ꯃꯌꯥꯝ ꯕꯍꯜ ꯃꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥꯃꯨꯛ ꯆꯦꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡꯅ ꯗꯪꯀꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯍꯔꯨꯈ ꯈꯥꯟ, ꯇꯥꯞꯁꯤ ꯄꯥꯅꯨ, ꯕꯤꯀꯤ ꯀꯧꯁꯜ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤ IMDbꯗ 8 ꯐꯪꯉꯤ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅꯗꯤ 86% ꯂꯥꯏꯛ ꯄꯤꯈꯤꯕ ꯃꯨꯚꯤꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯔꯥꯖꯀꯨꯃꯥꯔ ꯍꯤꯔꯥꯅꯤꯅ ꯑꯣꯏꯈꯤ ꯃꯨꯚꯤꯁꯤ ꯅꯝꯕꯒꯤ ꯁꯦꯟꯐꯝꯅ 120 crores ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯔꯦꯞꯄ ꯂꯩꯇ꯭ꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯏꯁꯝ ꯁꯝꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗꯒꯤꯅ ꯂꯟꯗꯟ ꯐꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯚꯤꯖꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯆꯠꯄ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯟꯕ ꯗꯪꯀꯤ ꯔꯨꯠ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯤꯕ ꯃꯨꯚꯤꯅꯤ ꯗꯪꯀꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤ ꯑꯁꯤ ꯂꯤꯕ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯁꯨꯡ ꯁꯤꯗ ꯍꯧꯕ ꯌꯥꯎꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯟꯗꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯕꯨ ꯎꯕ ꯐꯪꯉꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯅꯨ ꯔꯟꯙꯥꯋꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯅꯥꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯃꯨꯡꯗ ꯑꯁꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯖꯦꯅꯤꯇꯔ ꯑꯗꯨ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯪꯒꯥꯎꯒꯤ ꯈꯨꯔꯨ ꯃꯌꯥꯒꯤ ꯄꯣꯀꯦꯠ ꯑꯗꯨꯗ ꯆꯨꯔꯨꯞ ꯌꯥꯎꯗꯨꯅ ꯂꯩꯕꯗꯨ ꯎꯏ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯗꯨꯒ ꯊꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯅꯤꯇꯔ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯨꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯖꯦꯅꯤꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯃꯣꯛ ꯗꯤꯇꯦꯛꯇꯔ ꯁꯤꯁꯇꯦꯝ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯨꯔꯨꯞ ꯊꯛ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯗꯤꯇꯦꯛꯇꯔ ꯑꯁꯤꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯆꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯃꯅꯨꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯨꯔꯨꯞ ꯊꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯖꯦꯅꯤꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯅꯤꯇꯔꯅꯗꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯌꯥꯔꯛꯇꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯅꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔꯒ ꯍꯦꯟꯅ ꯄꯤꯁꯟꯕꯅꯤ ꯖꯦꯅꯤꯇꯔ ꯑꯗꯨꯁꯨ ꯄꯩꯁꯥ ꯄꯥꯝꯕ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯃꯅꯨꯕꯨ ꯀꯥꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯃꯤꯔꯛ ꯇꯥꯔꯛ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯏ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯂꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯋꯤꯜ ꯆꯤꯌꯔ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯄꯨꯊꯣꯔꯛꯄꯅꯤ ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯔꯛꯇꯨꯅ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯨꯔꯨꯞ ꯄꯤꯊꯛꯏ ꯃꯅꯨꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯝꯗ ꯃꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯖꯦꯅꯤꯇꯔ ꯑꯗꯨꯕꯨ ꯑꯗ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯍꯟꯗꯨꯅ ꯊꯝꯕꯅꯤ ꯖꯦꯅꯤꯇꯔ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯃꯅꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯅꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯨ ꯆꯦꯟꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯆꯨꯔꯨꯞꯀ ꯃꯩꯈꯦꯠꯀ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯗ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯃꯅꯨ ꯔꯟꯙꯥꯋꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯄꯨꯔꯨ ꯄꯇꯦꯜ ꯍꯥꯏꯔꯤꯕ ꯏꯃꯤꯒ꯭ꯔꯦꯁꯟ ꯂꯣꯌꯔ ꯑꯁꯤꯒ ꯎꯅꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯖꯒꯥ ꯑꯗꯨꯗ ꯃꯅꯨ ꯑꯗꯨꯁꯨ ꯗ꯭ꯔꯤꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯄꯇꯦꯜꯅ ꯃꯅꯨꯕꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯅꯨꯅ ꯍꯥꯏꯔꯤ ꯑꯩ ꯏꯟꯗꯤꯌꯥ ꯆꯠꯄ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯚꯤꯖꯥ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯅꯪꯅ ꯏꯟꯗꯤꯌꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒꯤ ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯐꯒꯥꯅꯤꯁꯇꯥꯟ ꯅꯦꯄꯥꯜ ꯑꯁꯤꯅꯆꯤꯡꯕ ꯂꯝ ꯀꯌꯥꯒꯤꯗꯤ ꯚꯤꯖꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯗꯦꯜꯂꯤ ꯆꯠꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯏꯁꯂꯥꯃꯥꯕꯥꯗꯀꯤ ꯇꯤꯀꯦꯠ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯚꯤꯖꯥ ꯑꯣꯏꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯇꯦꯜꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯚꯤꯖꯥ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯃꯅꯨꯁꯤ ꯚꯤꯖꯥ ꯄꯤꯕ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯟꯗꯟꯗ ꯂꯥꯛꯈꯤꯕ ꯑꯁꯤ ꯑꯦꯁꯥꯏꯂꯝ ꯂꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯥꯏꯂꯝ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯟꯗꯟꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯃꯈꯣꯏꯁꯤ ꯔꯤꯐ꯭ꯌꯨꯖꯤꯃꯛꯅꯦꯁꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯈꯣꯏꯁꯤ ꯁꯤꯇꯤꯖꯦꯟꯗꯤ ꯑꯣꯏꯔꯕꯅꯤ ꯏꯟꯗꯤꯌꯥꯗꯒꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥꯃꯔꯨꯝ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯄꯨꯔꯗꯨꯅ ꯂꯟꯗꯟꯗ ꯑꯦꯁꯥꯏꯂꯝ ꯂꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨ ꯔꯟꯙꯥꯋꯥꯁꯨ ꯑꯁꯨꯝꯅ ꯑꯦꯁꯥꯏꯂꯝ ꯂꯧꯗꯨꯅ ꯂꯩꯈꯤꯕꯅꯤꯅ ꯃꯍꯥꯛꯄꯨ ꯚꯤꯖꯥ ꯄꯤꯈꯤꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯗ ꯆꯠꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯚꯤꯖꯥ ꯄꯤꯈꯤꯗꯕꯅꯤ ꯚꯤꯖꯥ ꯂꯧꯕꯒꯤ ꯃꯇꯥꯡꯁꯤ ꯋꯥꯔꯤ ꯃꯈꯥꯗ ꯑꯗꯣꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯛꯀꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯃꯍꯥꯎ ꯌꯥꯎꯔꯔꯣꯏ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯂꯒꯦ ꯃꯗꯨꯗꯒꯤ ꯃꯅꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯚꯤꯖꯥ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯗ ꯆꯠꯄ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯕ ꯉꯝꯕꯁꯤ ꯃꯤꯁꯛ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯥꯔꯗꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯂꯣꯌꯔ ꯑꯗꯨꯅ ꯍꯥꯏꯔꯤ ꯍꯥꯔꯗꯤ ꯍꯥꯏꯔꯤꯕꯁꯤ ꯁꯤꯋꯥꯏ ꯀꯣꯛ ꯆꯥꯛꯄꯗꯨꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯁꯤ ꯊꯤꯔꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯇꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯄꯟꯖꯥꯕꯀꯤ ꯂꯥꯇꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ
ꯑꯍꯜꯁꯤꯡꯒꯤ ꯂꯝꯖꯦꯟ ꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯃꯔꯨꯝꯁꯨ ꯑꯃꯁꯨꯡ ꯅꯍꯥ ꯀꯌꯥꯃꯔꯨꯝꯁꯨ ꯂꯝꯖꯦꯜ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯂꯝꯖꯦꯟꯁꯤꯡ ꯑꯗꯨ ꯆꯦꯟꯕꯒꯤ ꯃꯔꯛꯇ ꯍꯥꯔꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤꯅ ꯍꯔꯗꯤꯌꯥꯜ ꯁꯤꯡ ꯗꯤꯂꯣꯟ ꯀꯧꯏ ꯃꯍꯥꯛꯁꯨ ꯂꯝꯖꯦꯜ ꯑꯗꯨꯗ ꯆꯦꯟꯕ ꯌꯥꯎꯕꯅꯤ ꯂꯝꯖꯦꯜ ꯑꯗꯨ ꯆꯦꯟꯅ ꯒꯤꯇꯦꯟꯗꯔ ꯒꯨꯂꯥꯇꯤ ꯍꯥꯏꯕꯗꯤ ꯒꯤꯇꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯃꯅꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯒꯤꯇꯨꯅ ꯂꯝꯖꯦꯜ ꯆꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯨꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯂꯝꯖꯦꯜ ꯑꯗꯨ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯍꯥꯔꯗꯤ ꯑꯗꯨ ꯃꯍꯥꯛ ꯂꯝꯖꯦꯜ ꯆꯦꯟꯕ ꯂꯦꯞꯈꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯤ ꯐꯣꯟ ꯑꯗꯨ ꯑꯣꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯂꯝꯖꯦꯜ ꯑꯗꯨ ꯑꯃꯠꯇ ꯆꯦꯟꯈꯤꯗꯦ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯐꯣꯟ ꯑꯗꯨꯅ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒ ꯎꯅꯅꯤꯡꯉꯤ ꯃꯗꯨꯗ ꯍꯥꯔꯗꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯅꯪ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯍꯤ 9 ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯨꯅ ꯍꯥꯔꯗꯤꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ ꯀꯣꯟꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯗ ꯃꯅꯨꯅ ꯗꯨꯕꯥꯏꯗ ꯇꯥꯡ 12ꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯍꯥꯔꯗꯤꯅꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯀꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯨꯅ ꯍꯪꯉꯛꯏ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯗꯁꯥ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥꯔꯗꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯔꯦ ꯀꯔꯤ ꯑꯃꯨꯛ ꯗꯁꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯅꯨꯅ ꯂꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯨꯅ ꯂꯣꯌꯔ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒꯤꯁꯨ ꯇꯤꯀꯦꯠ ꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯕग्ꯒꯨ ꯑꯃꯅ ꯕꯥꯂꯤ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯟꯗꯤꯌꯥ ꯆꯠꯅꯤꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯆꯠꯄ ꯐꯪꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯚꯤꯖꯥꯁꯨ ꯂꯩꯇꯅ ꯀꯔꯝꯅ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕꯁꯤ ꯗꯨꯕꯥꯏꯗꯅꯤ ꯑꯗꯨꯒ ꯍꯥꯔꯗꯤꯅ ꯗꯨꯕꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯐꯥꯎ ꯆꯠꯅꯕꯒꯤ ꯂꯝꯕꯤꯗꯤ ꯃꯥꯅ ꯁꯤꯟꯖꯔꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯔꯗꯤꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯗ ꯍꯟꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯕꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯂꯔꯤꯡ ꯁꯣꯞ ꯑꯗꯨ ꯌꯣꯟꯊꯣꯛꯈꯤ ꯑꯗꯨꯕꯨ ꯌꯣꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯌꯣꯜꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯥꯡꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕꯥꯂꯤꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯆꯠꯈꯤꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯒꯨꯗꯨꯁꯨ ꯂꯟꯗꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯕꯅꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯪꯅ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯗꯕꯤꯗ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ ꯇꯥꯔꯦ ꯒꯨꯗꯨꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯕు ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯝꯗꯨꯅ ꯂꯩꯕꯅꯤ ꯇꯥꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕꯅꯤ ꯃꯗꯨꯗ ꯒꯨꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯇꯤ ꯊꯥꯔꯦꯅ ꯑꯩꯗꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅꯗꯤ ꯃꯤꯅꯤꯠ 3 ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯤꯅꯤꯠ 3 ꯋꯥꯠꯂꯤꯕꯅꯤꯅ ꯋꯥꯏ ꯇꯩꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯒꯨꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯅꯨꯔꯥ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯏ ꯇꯩꯕ ꯇꯥꯈꯤ ꯋꯥꯏ ꯇꯩꯅꯕꯒꯤ ꯃꯣꯞ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯁꯜꯂꯤ ꯃꯍꯥꯛꯅ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯋꯥꯏ ꯇꯩꯁꯟꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯣꯛꯂꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯋꯥꯏ ꯇꯩꯁꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯨꯅꯦ ꯕग्ꯒꯨꯅꯦ ꯕꯥꯂꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯈꯤ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯂꯗꯨꯅ ꯗꯨꯕꯥꯏ ꯇꯝꯅ ꯂꯥꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯥꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕꯁꯤꯕꯨ ꯍꯥꯔꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗ꯭ꯔꯅꯦ ꯃꯗꯨꯅ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯗꯤ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯟꯗꯟꯗ ꯑꯩꯈꯣꯏꯁꯤ ꯗꯁꯥ ꯇꯥꯔꯦꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯥꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯃꯅꯨꯅ ꯗꯁꯥ ꯇꯥꯕ ꯇꯥꯔꯒꯗꯤ ꯍꯥꯔꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯤꯟ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯟ ꯑꯃ ꯂꯥꯛꯏ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯃꯅꯨꯅꯦ ꯒꯨꯂꯨꯅꯦ ꯕꯥꯂꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯟꯗꯟ ꯆꯠꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯂꯟꯗꯟ ꯆꯠꯅꯤꯡꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯔꯝ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯩ ꯃꯅꯨꯅ ꯆꯠꯅꯤꯡꯉꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯕꯟꯗꯣꯞ ꯊꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯨꯝ ꯑꯗꯨ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯟꯗꯟ ꯆꯠꯇꯨꯅ ꯄꯩꯁా ꯇꯥꯟꯕ ꯄꯥꯝꯕꯅꯤ ꯒꯨꯂꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯃꯈꯣꯏ ꯃꯃꯥ ꯑꯁꯤ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯇꯣꯏꯅ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯊꯕꯛ ꯐꯪꯗꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯋꯥꯁꯃꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯕꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
embroidery tawribra tailoring tawribra gara ngangduna adumak leiba asini mahana yanu nuaitribasi mamalusu paisa taanabaidamakta kanamtagi wa taakhitabni mahakki tailoring adu adumak tawduna leikibani makoisu thabak tawribani haduna migi dukanda yawu matamdasu adumak tanthokpirei manuna bobigi dhaba hailiba jaga sida paratha ka kahutuna mayambu pijaduna hotel aduda hotel boy gi thabak tawduna leibani manuga dhaba adugi manager aduga yan yanade ballisu haja mamada sam kakpagi thabak tawduna leibani sam kakpa matamdasu customer aduna mahapu ngaha leita somda mo halu tawduna adumak ottuna leikhi makhoi lamda maduda karigumba makhoi gi masa sing aduna atopa lamda leiba taragadi mayum mathakta aeroplane asi cement na haiduna saduna thambani manune gudune baline makhoi ahumsu London chaning ban heman khiduna travel agency amagi manak tlai travel agent aduna makhoi dhare nakhoi na sakya hai taragadi pambai ahum lei pambai amana London dagi lakte nupi esigal homba ama masina baline laukhi pambai amana doctor saduna mafam adura chatpa masina guduna laukhi pambai amana wrestler oiraduna sport quota da wrestling team maduga yawminaduna satkhiba masina manuna lawrage haiduna hare mi amamna lak manga puthokadabni haiduna hare makhoi paisadi leikidabni maram aduna agent aduda makhoina hajaman badagidi mamagi FD da lak amaga lising yankhai lebedu pirage maduna yanab sinbiro haiduna hare agent adusu hoi haiduna yare mahaksu paisa pamlibanina agent aduna balibu jasiga lohonabidamta sele amasung Gudubuna doctor oinabagidamta mahagna dress ka tuanduna doctor gi maramda khangunabagidamta thare amasung manubuna kosama thiaduna wrestling gi moves kartamo haiduna hare mato adudagi manusu mahaki course thibata khi numit aduda hardi halibunu pasichu train tongladuna latu halibala masila lakhibani mahana mafam asida nupa amabu thiduna lakpani mahana lakpa matamda station aduda yobada Bharat ki national anthem saktuna angang singna leibagi matau aduda mahakchu chap leptuna leikibani mafam adura nupa amaga mahaka thengai nei makhada mahaki achapo ke adu takhibani train da tongliba nupa amana achapo sing adubu khunduna puki adubu makhoidi national anthem saklibani haiduna leptuna leikibani nupa adu su lepcharoidabani adubu hardina lepkhibai mong aduna mahakchu lepkhibani Hardina lekphibagi maram asina mahakti soldier ama oibanina mahakna national anthem hek taba matamda respect pibani Hardina thiba lakliba nupa ase makhutta chitagi tetu yakpa nupani mahaksu mafam aduda kangawna duna hangduna lakpa matamda bobi gi dhawa la chalu haiduna harakpani bobi gi dhawa halibasi manuna thabak tawduna leriba mafam aduni mafam aduna lakpa matamdadi manusu mahakki manager aduda aiding asi chalage course thiruduribani London chanabaidamakta wrestling tamduribani haiduna hare adubu makhogi manager aduna yakhide mahakki mamanaba gudu amasung balina mafam aduda customer singna phamliba chawkui sing adura phamduna leiba aduda nangi namanaba haibadi minai gi mamanaba sing asidi customer na phamliba mafam asida phamba yaroi maram aduna makhoi bu tanthoko haiduna hare manusu mamanaba sokle haiduna mahak mafam adura tholaktuna aina nangi thabak asi tokhoklabani mafam asida aina phamduna leiribase aidi hauji nangi customer oirabani aikhoi order lo chana thakna puthoro haiduna hare wahai lutaba matamda manager aduri sawraduna mafam adura chei paduna tholei mataudu uba matamda hardina changchalaktuna nupa adubu malinglomde pukhaladuna mamangda thatei mataudu uba matamda manudi yamna impress oiki mahakna hardida wrestling tambinabagidamta haibani adubu mahakti ngasi nungdang sakhradamni haiduna hare mahana mafam asida thiba lakliba asi makhuta chitagi tetu hakpa nupa adubni haiduna manuda hare wahai uta matamda manuna nupa adudi Mahindra ni nang Mahindra thiraisa haiduna hangi hoi haiduna Hardin harakpadagidi makhoi punna mayumda lai haibadi manugi mayumda lai Hardin mobani school tongduna lakpa mikubaduda manuda Hardin hangi nangdi Mahindra si karamna khanglibano maduda manuna hare Mahindra haribado aigidi bungni makhoi ni mayum aduda yorokpa matamda Hardin makhoi yumadu uba matamda nakhoi yumasidi yaana fazai haiduna hare maduda manuna hare yumasi aikhoi gi oiramani adubu aikhoi somnakanda leiri haiduna hare makhoi anisu yum adugi manungda changchalai mafam aduda mamaga mapaga dusu leiba thenei Harli sumhapu introduce tawi ai meng Harli kawi Pathankot ni haiduna hare mapa aduna hare Pathankot haitaragadi mafam aduda Hardiyal Singh Dhillon haibam su leibani mahak adu yana fataba mini ni haiduna hare mapan hairakliba misak asidi Harli masamang ni haibasi Harli na khangki
Hardy wa makam the tabangam kite, Maramdi, Mapaduna left the Bida Asumasum Hajalai, Mati Potanko ke highway Eduda, Kanaguma terrorist Karan no may captuna Mahap Haketaromani, Ayu Chanapana Mahapu, Managan the Habladuna Hospital Tamatin Kivani, Hospital Gilambi Eduda, Hardina Mahaka Wadi Sanaba Punkite Edubu, Mahindra Kudan Yeliva Chita Uduna Mahana, Mahindra Mapamadru Tivala Kivani, Maduragi, Mahindra Mamana Makatari, Ichanupadu Midadu Asian Game Gi Selection Day Tabani, Adubu, Nupa Adubu Hospital Tinabi Damuta Mahak, Asian Games Adu Yaukitare, Nupa du Manata Laduna Mahana Sebato Kivani, Mahamadula tape recorder Mataduna Mahapu Shaitan Kivani, Nava Parabra Patibra Sukandi, tape recorder Su Tilakte Aduga, Housing Power Winnie Mine so Harakti Hadnare, why do Tabadi, Hardin Harry, solely specified to any hospital like Kivomatam do. I hojita Naba Paduna Hospital like Tolopatangari, Hek Tolopaga Nakoida, tape recorder si Telakpani, Yasu Yalibani Haduna tape recorder do Mapadu Sinarami. Mahindra di Kada de Laki Hadun Hangi, Adubu, Mahindra Gimacha Masung, Mahindra Gi, Nupi Duna Ango, Pizo Setuna Labor Mato to Ubamatanda, Masanupi Dunare, Koita Modo, Patang Kote Halapomatamda, Lambi de accident talkre, Maramaduna, accident Topamapamadda, Nang Dona, Maring Band Hakotuna Hospital at Minabami Trabanina. Mark Secret Hadun Harry, why do Taba Matamda, hardly am the Noakide, Madurigi, Machanupi, the Nawari Makatare, Masigi Yumase, Bilai Mayum Hadun Hazan Bagiwani, I call Yumoibani, I quit Amusu business and Mato Novi the Muta, Yumase Banan Tambani, and the Tamu late hectare the Gidi, Tamugi Leron Chambanumi the Duda, Bilai Misina, Yumasibu, Mark you in the Muta, so Fakaduna Changduna, Mark you Shinkibani, Yumasigi, Sambolasi, Rantawa Haduna Muktaba Pami. Maramaduna Aina, London the Chatuna, Pashasi Pound the Tanduna, Yumasibu Handok to live in Hadun Harry. Hardly Su, Manugi Mabungaduna, Mark the Mutato Wiki Badugi, Tobimal Kango Poina, Mark Su, Patan Kota Halaroi, Manubu, Wrestling Tambiraga Hadun Harry, Mahana Asian Game Katoki Padiaraga, Aina Kadovagi, Train Tikerasibu, Karigi the Muta Katopangam Duribano Hadun Harakani. Asum Toduna, Hardina, Manubu, Desi Akarada, Mapu, Wrestling Tambiki, Mahana Mapamaduda. Dobi Pasar Hariba, Hunduna Langbagi Mong Sisu Tambiki, Ahamadi Manuse Haram Davani, Adubu, Maki Kosaduna, Hanbalitan Tambi Badagi de Hakivani, Sonakana Gudusu, Dr. Gidre Seladuna, Mahana London the Chapamatamda, Dr. Oiduna Chaturibin Haidun Hangi, Adubu Immigration Department missing Adunadi, Mahana Dr. Ni Hybasit Hazard the Badagi, Kidney Sikarum the Lay Haidun Haibani, Adubu, Gudu Pakum Pibangam Kitabani, Maramadru Mahapu reject Oki, Sonakandana. Register officer to the Balisu Lohongani Hadun Lakpani, Adubu Mapamaduda, Ejanaduna Lila Sanaduna Labani, Habidi, Mapamaduda Lohongani Hadun Lakliba board singasi, Chap Manaba foreigner Adugi, Photo to Piaduna Lohong to Libani Haduna Tarakpani, Maramaduna Makoi Matayan Masaki, Manu Sung Hardi Su, ID, Wrestling is Stepkara Hairi Haduna Chanakpani, Adu Mapamaduda, Ejanaduna Namtak to Wilamba missing Amasung, Mamanaba Lidusu, Pamduna Matas Haduna Labani. Hi with the Ejanadu, Makoi the Frot Tom to the Chien Cre, Manu the Balina, Pashasing of Hadun Harry, Adu Manuna di, Pashado and Lobusunatan Hadun Habani, Adu Ejanasi the Pusilibasri, Nanatra Hadun Balina Harry, Asum told Makoi Masan Kanagetawi, Adubu, Hardina Kamtoi. Gududi, Marketa, Eduna Fiena, Kisaladuna, Fasito, Duna Sijarag Hadun Harry, Maramdi, Pashapus and the Mahana Kaligum Mama, the Gimalat Changataragadi, Mama, the Mapu, Nata Chana to Biro had no pocket kibani. Adu Hardina, Namadu, Nganage, Hananga Bamatunda Kona Siasu Hadun Hare, Mayam the confusion Jatanaba Karigumam Hajagi Madudi, Makota Fianga Mayeli Vasina Baguni, Amasung Pieta Vasina, Bali Kawi, Mingsi Yamalina Sum Hype the Susurapoyawi, Mayanga Pigani, Asum Todan Hardina Makoibu, Mama the Gimanata Pori, Habidi, Bagugi Mama Mayum the Porapani, Mama the Susaru Kuptuna Lermani, Tanja the Hali Sanchilatuna, the Samatari Hadun Hare, Karita Sano Hadun Mama Hangi. Masjid the Satpamatamda, Baguda the Samatara Hadun Harry, Mama Dunadi, Agichana Padunadi Kadawagi, Masjid the Saturibun Hadun Harry, Adabu Masjid the Salibasi, Mamta Saribunu Pisibu Lumbachapani Hadun Harakpani, Mamta Sadubu Lumbachapamatamda, Makinupa Hangi Masama Susing Aduna Mahaku Purakpani, Mayan Matina Sogle, Maramaduna, Lak Makai Maritingi, Dubai Satavia Roy, Bizaka, Siem Nava, Dubai the Labor Mamtaski, Nupaya Madunasu, Mahapu Poro Hadun Harry.
ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯃꯥꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯃꯝꯇꯥꯖ ꯑꯁꯤꯇꯕꯨ ꯀꯣꯏꯕꯤꯗ꯭ꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯗꯨꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯃꯥꯡꯉꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯤꯡꯅ ꯄꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯍꯥꯔꯗꯤꯅ ꯍꯥꯏꯔꯛꯏ ₹1.5 ꯆꯪꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯡꯂꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯁꯦꯡꯅ ꯑꯃꯨꯛ ꯍꯪꯉꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯒꯨꯕꯨ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯤ ꯄꯩꯁꯥꯗꯨꯗꯤ ꯑꯔꯦꯝꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯤꯡꯅ ꯂꯥꯛꯂꯤꯕꯁꯦ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯍꯥꯔꯗꯤꯅ ꯁꯨꯝꯈꯤꯕꯗꯨ ꯌꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯚꯤꯖꯥ ꯂꯧꯅꯕꯒꯤꯗꯃꯛꯇ ₹1.5 ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯕꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯁꯛꯄ ꯃꯇꯝꯗꯁꯨ ꯃꯕꯣꯛ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯁꯤꯗꯤ ꯂꯟꯗꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯒꯤ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯁꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯕꯣꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ ꯃꯕꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯂꯟꯗꯟ ꯆꯠꯄꯒꯤ ꯚꯤꯖꯥ ꯂꯧꯕꯗ 50% ꯑꯣꯐ ꯍꯥꯏꯕꯁꯤ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯕꯣꯛ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯁꯤꯟꯅꯔꯝꯃꯤ ꯁꯤꯟꯅꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯂꯝꯕꯤꯗꯒꯤ ꯐꯥꯔꯒ ꯁꯤꯟꯅꯕꯅꯤ ꯋꯥꯟ ꯇꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯅꯤ ꯃꯃꯥꯟꯅꯕ ꯕꯥꯂꯤ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯔꯗꯤꯅ ꯃꯈꯣꯏꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯔꯗꯤ ꯑꯃꯁꯨꯡ ꯃꯅꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯍꯥꯔꯗꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯩꯔꯤꯕ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯚꯤꯖꯥ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤꯁꯤ ꯒꯙꯥ ꯇꯥꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯤꯒꯤ ꯁꯝ ꯀꯛꯇꯨꯅ ꯇꯦꯂꯔꯤꯡ ꯃꯁꯤꯟꯒꯤ ꯃꯈꯣꯟ ꯇꯥꯗꯨꯅ ꯍꯤꯡꯕꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯥꯔꯗꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯟꯗꯟ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯀꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯚꯤꯖꯥ ꯂꯧꯗꯨꯅ ꯆꯠꯂꯨ IELTS ꯍꯥꯏꯕ ꯑꯦꯛꯖꯥꯝ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖ ꯇꯦꯁꯇꯤꯡ ꯁꯤꯁꯇꯦꯝ ꯅꯪꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯨꯗꯨ ꯑꯃꯁꯨꯡ ꯕꯜꯂꯤꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯅꯈꯣꯏꯅ ꯚꯤꯖꯥ ꯇꯥꯅꯕꯒꯤ ꯊꯣꯛ ꯊꯥꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯨ ꯀꯔꯝꯅ ꯂꯟꯗꯟ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯔꯤꯈꯥ ꯑꯁꯤ ꯊꯥꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯐꯖꯅ ꯏꯪꯂꯤꯁ ꯉꯥꯡꯗꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯪꯂꯤꯁ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯖꯤꯇꯦꯟꯗꯔ ꯒꯨꯂꯥꯇꯤ ꯍꯥꯏꯕꯗꯤ ꯒꯤꯇꯨꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯗꯨ ꯖꯣꯏꯟ ꯇꯧꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯍꯥꯔꯗꯤꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯕꯅꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯃꯍꯥꯛꯅ ꯒꯤꯇꯨ ꯁꯔꯗ IELTSꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯐꯨꯜ ꯐꯣꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯃꯗꯨ ꯄꯔꯤꯈꯥꯗ ꯍꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯨꯈꯤ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯗꯦꯁꯄꯔꯦꯠ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯟꯗꯟꯗ ꯆꯠꯅꯤꯡꯕꯅꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯍꯪꯒꯗꯕ ꯈꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯗꯦꯁꯄꯔꯦꯠ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯣꯏꯂꯦꯠ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯀꯔꯝ ꯍꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯏꯪꯂꯤꯁꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯥꯛꯇꯨꯅ ꯂꯩꯈꯤ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯩ ꯁꯛꯇꯨꯅ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯨꯈꯤꯅꯗꯤ ꯗꯤꯛꯁꯅꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯗꯤ ꯋꯥꯔꯗ ꯑꯁꯤ ꯂꯥꯛꯇ ꯌꯥꯎꯕꯅꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯊꯥ 3ꯗ ꯀꯔꯝꯅ ꯅꯤꯡꯁꯤꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯏꯁꯩꯁꯨ 2,000 ꯁꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯩꯁꯤ ꯁꯪꯁꯥꯔꯗ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯈꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯉꯥꯡꯉꯝ ꯁꯤꯡꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ ꯍꯥꯔꯗꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯗꯗꯤ ꯎꯄꯥꯏ ꯑꯅꯤ ꯈꯛꯇꯪ ꯇꯧꯏ ꯃꯗꯨꯗꯤ ꯐꯨꯔꯒ ꯍꯪꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯨ ꯄꯤꯊꯛꯑꯒ ꯍꯪ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯌꯨ ꯄꯤꯊꯛꯑꯒ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯁꯨꯈꯤꯕꯨ ꯌꯨ ꯄꯤꯊꯛꯈꯤ ꯁꯨꯈꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯖꯕꯅꯤ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯗ ꯐꯥꯎꯕ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ NRI ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯤ ꯂꯟꯗꯟꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯍꯥꯛꯀ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯞꯈꯤꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯞꯄ ꯎꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯀꯞꯄꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯦꯀꯞ ꯑꯗꯨ ꯂꯣꯏꯅ ꯆꯥꯝꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕꯅꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯃꯊꯛ ꯐꯥꯎꯗꯨꯅ ꯂꯟꯗꯟ ꯇꯝꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯞꯆꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯁꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯇꯠꯇꯅ ꯐꯨꯔꯦ ꯃꯅꯥꯀꯣꯡꯒꯤ ꯙꯔꯝ ꯐꯥꯎ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯍꯥꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯟꯗꯟ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯔꯗꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯟꯖꯥꯕꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯂꯟꯗꯟꯗ ꯂꯩꯕ ꯐꯣꯔꯦꯟꯗ ꯂꯩꯕ NRIꯁꯤꯡꯗ ꯂꯨꯍꯣꯡꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ
ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗ ꯄꯤꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯇꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯌꯨꯝ ꯑꯃꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯂꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯊꯣꯛꯍꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯨꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯖꯁꯇꯤꯒꯤ ꯃꯌꯨꯝꯗꯤ ꯑꯣꯏꯔꯝꯗꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯁꯇꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯅꯨꯡꯗꯨꯝ ꯊꯣꯝꯃꯤ ꯑꯗꯨꯕꯨ ꯃꯅꯨꯅ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯄꯣꯔꯛꯏ ꯁꯨꯈꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯔꯗꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇꯁꯨ ꯃꯍꯥꯛ ꯂꯨꯍꯣꯡꯒꯅꯤ ꯇꯧꯕ ꯃꯇꯝꯗ ꯁꯒꯣꯜꯒ ꯇꯣꯡꯗꯨꯅ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯃꯄꯥꯝ ꯑꯗꯨꯗ ꯌꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯟꯗꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯩꯅꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯅꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯉꯔꯥꯡꯒꯤ ꯅꯤꯁꯥ ꯍꯟꯈꯤꯗꯦ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯅꯤꯠ 2 ꯏꯪꯂꯤꯁꯇ ꯉꯥꯡꯉꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯈꯤꯅ ꯑꯩ ꯂꯦꯕꯣꯔꯦꯇꯔꯤꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕु मसिगी इंग्लिश असिदी मिनिट 2 फाव फारोय हाइदुन हाइरे मिनिट 2 फानब इंग्लिश अदु तंबियो हाइदुन हाइरकपनी मदुरीदी ओजादुन हाइरे नाखोइन इंग्लिश गांगे हाइतरगदी नाखोइन थबक खुदिमा इंग्लिश ता गांगदबनी अमसुंग इंग्लिश ता लोइना तौगदबनी सोर होनब फाव इंग्लिश ता होनगदबनी हाइदुन हाइरे इंग्लिश हाइबसिदी लैंग्वेज अमनी अमगा पाव फावना लोइरे साइन तौनरसु याय हाइदुन हाइरे असुम तौदुना हार्डीना साइन तौरदुना फागी म तौरे मतौदुना महांगना तौरिबा मओंग अदुदा मफम अदुदा लेरिबा मिसिंगना नोक्सनबी ओजा अदुनासु नोक्सनबीबनी अदुबु मनुनदी ममांगथक्तसु महाक असि नोक्नबीबगी मचाक अमा ओइरे हाबदु निसिंगक्तुना माहु मफम अदुदगी पुथोक्तुना लाई अदुगा हाइरे महाक असि इंग्लिश गांगबदा हैतबा तारगसु रेसलिंगददी यामना फजन हैबनी हैतबा सात्रबु फजन ताकपीबनी नोक्सनबीदबनी नंगदी नोक्सली वफमसिंग असि हारमदुना महाक हालिबु मफम अदुदगी खुदपादुना चिंगदुना लाकपनी मतौ अदुदा हालिदी पुंगाव गावखी महाकु नुसिरुई नुमिदांगी मतंदा फिल्म येंगबा मतंदा येंगलिबा फिल्म अदुसु इंग्लिश फिल्मनी इंग्लिश गांगबा हैनबनी मतंग अदुना मनु कपथोरै कैगिनो हाइदुना हांगबा मतंददी लंदनदा लेबा बिग बेन गी मनाक्ता प्रपोज तौबा मतंदा नुपा असिना खुरु खुदा कुंदुना तौरिबनी सिदबु करमबा नुपीना यारोइदुरिबनो अदुबु अई लोहंगनबगी हाइबा लाकपा मतंददी औंपोइकी मतंग असि कमाय तौबनो हाइदुना हांगबनी अदुबु अइनदी नंगना क्या पीगे हाइबनो हाइदुना हांगजनबनी हाइदुना मखोइ नौमिनरमी नोंगालपा मतंददी मखोइसु क्लास यावबा लाई मफम अदुदा सुखीसु इंग्लिश अदु मिनिट 2 गांगबा ngamnani हाइदुना हाइरे मतौ करमननो हाइदुना टॉपिक अमा पीरदुना इंग्लिश गांगु हाइदुना माके ओजा अदुना हाइरे पिरक्लिबा टॉपिक असि ताजमहल आग्रादा लेबा अदुगी मतांदा पिरकपनी मरम अदुना सुखीसु महाना इंग्लिश गांगै मदुदी ताजमहल हाइबगी मतांग सिददी आइना नॉलेज असि खजि खतंग लेरंबा याय अदुबु आइना मफम सि लाक्लिबसिदी इंग्लिश की टेस्ट पीबा लाकपनी मरम अदुना इंग्लिश की मतांदा हंबिरो आइना ngangliba इंग्लिश असि असौ असाउ निथौ महारानी खुदिमक अदुगा लोना बंगम दुरिबनी नखोइने इंग्लिश की टेस्ट ती लौगे लेतदना टॉपिक अमा पीदुना लेरे मसिगी टेस्ट की मओंग असि सेमदो हाइदुना हाइरकपनी ओजा अदुनादी महाना ngangliba इंग्लिश अदु ताबा मतमदा यामना ngakhi अदुबु सोमनाकंददी ब्लैक बोर्ड अदुदा वहाइसिंग अदु इदुना लेबनी अदुगा टॉपिक अदुदा हांगलगा थम्बनी पिरक्लुबा टॉपिक अदु मेंशनलगा आंसर दी लोइना चप मानदुरिबनी हाइदुना हालिना हाइरे पिनिंग टॉपिक पिरक तरगसु अहांग वसिरु हपचलगा अखोइना चप मानना nganglगा लोइरे हाइदुना हालिना हारकपदगिदी मसिगी आइडिया सि यामना फजे मसि ओइबा तरगदी नखोइ परीक्षा अदु थाबा यारगनी हाइदुना हाइरे असुम तौदुना मखोइसु परीक्षा अदु थाबा लाई परीक्षा थाबा मदुना गुदुदा फोरेनर अदुना चौकरी अदु चिंथोक्तुना फमु हाइबा मतमदा चौकरी अदु चिंथोक्तुना थोंगमेदा गम लाउना थेंखी सोमनाकदना मनुदी महाकी ममांगथकी टॉपिक अमा पीरगा चप मानबा आंसर अदु खुमदुरबनी हाइदुना मुक्तुना लाकपनी मरम अदुना महाकना टॉपिक अमा पियु हाइदुना हाइरे मिनिट 2 ngange हाइदुना अदुबु नुपी अदुनादी मदुगी थोदोकपा दरकार लाइते वाली सुमसानसे हाइदुना हाइरे वहाइलु तावा मतमदा मनु मथा साखी मदुगी नुपी दुना हंगे नंग ब्रेकफास्ट कई चादुना लापनो मदुर पराठा सारै हाइदुना हाइरे पराठा सि करमना सेमे हाइबदु इंग्लिश हाइरो हाइदुना नुपी दुना हाइ अदु महाना ngangliba इंग्लिश असि ताबदा यामना नोकनिंगबा हाइबदु ओइ इसम समना आलू बॉइलिंग फ्रू आलू एंटर पराठा असुमना यामना नातै चादना इंग्लिश असि लोनमनी पराठा खत चाब्रा हाइदुना हाइ अदुबु महाक येरुम सु चाइ हाइदुना हाइनिंगमनी अदुबु येरुम असि करिनो हाइबसि खंगदबदगिदी पराठा द चाइ हाइदुना मुखाइले सोमनाकंदना बालीदना नंगना पामजब हॉबी अमगी मतांदा हाइरो हाइदुना हाइरे अदुबु येन चाबनी हाइदुना हाइरे अदु इतरगदी येन चाबगी मतांदा मिनिट 2 ngangu हाइदुना हाइरकपनी अदुबु ngasaiगी महाना फाखिबा अदुदा येन चाबगी मतांग अदु हपचलदुना इंग्लिश अदु लोले गुदुदसु करिगुम खरा पानबैदमता हाइरकपनी अदुबु महाना नातै चाना पारक्ते महाना फ्रेंक ओरे इबनी हाइदुना इरिबो वाइसिंग अदु नुपी अदुगी वाखलोंदा इरिबनी हाइदुना महाना खनखिबनी अदुबु नुपी अदु महाकु चलो हाइदुना तांथोरई मदुरै सोमनाकंदना हार्डीदा फैमिली की मतांदा मिनिट 2 ngangu हाइदुना हाइबनी अदुबु
ꯃꯍꯥꯛꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯖꯒꯥꯗꯨꯗ ꯐꯦꯃꯤꯂꯤ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯑꯁꯤ ꯌꯥꯝꯅ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯛꯇꯣꯔꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅꯤ ꯋꯤꯟꯁꯇꯟ ꯆꯨꯔꯆꯤꯜꯒꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯎ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯂꯥꯛꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯁꯤꯔꯦ ꯑꯩꯒꯤ ꯏꯄꯥꯁꯨ ꯁꯤꯔꯦ ꯑꯗꯨ ꯁꯤꯔꯦ ꯑꯗꯥ ꯁꯤꯔꯦꯅ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯈꯤꯕ ꯃꯤꯁꯤꯡꯒꯤꯗꯤ ꯍꯥꯏꯕ ꯂꯣꯏꯔꯦ ꯑꯩ ꯁꯤꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯤ ꯑꯃ ꯅꯨꯡꯁꯤꯕꯅꯤ ꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯟꯗꯟꯗ ꯆꯠꯇꯨꯅ ꯕꯤగ్ ꯕꯦꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨ ꯆꯠꯅꯤꯡꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯕꯨ ꯊꯨꯡꯅꯍꯟꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯨ ꯅꯪꯒꯤ ꯅꯃꯤꯡ ꯊꯣꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨ ꯍꯥꯔꯗꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯇꯆ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯔꯗꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯍꯪꯕ ꯃꯇꯝꯗꯗꯤ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯃꯃꯤꯡ ꯑꯗꯨ ꯁꯥꯡꯗꯣꯡ ꯁꯥꯡꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯒ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯁꯣꯝꯅꯥꯀꯟꯗꯅ ꯁꯨꯈꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯑꯦꯡꯁꯤꯌꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛ ꯑꯥꯟꯁꯔ ꯈꯪꯈꯤꯗꯦ ꯑꯦꯡꯁꯤꯌꯁ ꯍꯥꯏꯕꯒꯤ ꯑꯇꯣꯞꯄ ꯁꯤꯅꯣꯅꯤꯌꯝꯁꯤꯡ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯃꯍꯥꯛ ꯑꯝꯇ ꯈꯪꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯨꯈꯤꯅꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯒ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯖꯁꯤꯕꯨ ꯍꯦꯛꯇ ꯂꯧꯔꯒ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯄꯥꯎꯊꯣꯛꯇꯕꯤꯗ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯐꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯇꯦꯁ ꯑꯗꯨꯒꯤ ꯔꯤꯖꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯔꯛꯄꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯦꯁ ꯄꯤꯔꯨꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯥꯁ ꯇꯧꯔꯁꯨ ꯊꯛꯏ ꯄꯥꯁ ꯇꯧꯗꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯛꯏ ꯕꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯔꯤꯖꯜ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯛꯂꯛꯇꯨꯅ ꯋꯥꯟꯊꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯨꯗꯨ ꯑꯃꯁꯨꯡ ꯍꯥꯔꯗꯤ ꯃꯈꯣꯏ ꯉꯛꯇꯨꯅ ꯌꯦꯡꯈꯤ ꯃꯍꯥꯛꯅ ꯋꯥꯟꯊꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯐꯦꯜ ꯑꯣꯏꯔꯒꯗꯤ ꯋꯥꯟꯊꯔꯣꯏ ꯄꯥꯁ ꯇꯧꯕꯒꯤ ꯋꯥꯟꯊꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯕꯥꯂꯤ ꯑꯁꯤ ꯄꯥꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯡꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯌꯥꯝꯅ ꯗꯦꯁꯄꯔꯦꯠ ꯑꯣꯏꯈꯤꯕ ꯁꯨꯈꯤꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯠꯇ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯖꯁꯤ ꯑꯗꯨ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯒꯤꯇꯨꯁꯨ ꯃꯍꯥꯛꯀꯤ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯗꯨ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯕꯥꯂꯤꯕꯨ ꯆꯠꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯄ ꯂꯥꯛꯄ ꯁꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯨꯈꯤ ꯂꯥꯛꯇꯨꯅ ꯄꯥꯁ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯁꯤꯡꯗꯤ ꯑꯃꯠꯇ ꯄꯥꯁ ꯇꯧꯗꯦ ꯄꯥꯁ ꯇꯧꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥꯗꯨꯗ ꯂꯣꯏꯅ ꯎꯍꯜꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯊꯣꯛ ꯊꯥꯛꯅꯤ ꯊꯥ ꯑꯅꯤꯗꯕꯨ ꯀꯅꯥꯅ ꯏꯪꯂꯤꯁ ꯍꯩꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯈꯤ ꯍꯥꯔꯗꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯊꯖꯩ ꯑꯗꯨꯕꯨ ꯁꯨꯈꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯔꯗꯤꯅ ꯁꯨꯈꯤꯗ ꯍꯥꯏꯔꯦ ꯕꯂꯤꯅ ꯃꯍꯥꯛꯅ ꯂꯟꯗꯟ ꯆꯠꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯖꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯈꯤꯁꯨ ꯆꯥꯛꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯒꯤꯇꯨꯒꯤ ꯃꯃꯥꯏꯗ ꯊꯥꯈꯤ ꯕꯥꯂꯤꯁꯨ ꯖꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯟꯗꯟ ꯆꯠꯈꯤ ꯁꯨꯈꯤꯗꯤ ꯄꯤꯁꯤꯑꯣ ꯃꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯈꯤꯕꯅꯤ ꯄꯤꯁꯤꯑꯣꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯐꯣꯟ ꯈꯤꯡꯉꯛꯀꯗꯕ ꯅꯠꯇꯦ ꯐꯣꯟ ꯈꯤꯡꯉꯛꯀꯥꯟꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯔꯛꯏ ꯒꯤꯇꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯍꯥꯔꯗꯤ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒꯨꯗꯨꯅ ꯈꯟꯅ ꯆꯩꯅꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯁꯦꯟꯗꯜ ꯊꯥꯈꯤꯕꯗꯣ ꯑꯩꯒꯤ ꯃꯥꯏꯗ ꯄꯥꯟ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯚꯤꯖꯥ ꯂꯧꯗꯨꯅ ꯆꯠꯄ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯗꯪꯀꯤ ꯔꯣꯗꯇ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯗꯪꯀꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯗꯪꯀꯤ ꯍꯥꯏꯕꯁꯤ ꯒꯙꯥ ꯍꯥꯏꯕꯅꯤ ꯒꯙꯥꯁꯤꯡꯒꯤ ꯂꯝꯕꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯧꯕꯒꯤ ꯆꯥꯟꯁ ꯑꯁꯤꯗꯤ 25% ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣर्डर क्या लानगनी जंगल क्या लानगनी इसिंग क्या लानगनी मफम अदुर नोमैसु कामनगनी बोमसु पोखाइगनी नंग चनिंग तारगदी मफम अदुर चटप ताबनी हाइदुन हाइरे अदु इतागदी कदौबगी थाद्रिबनो हाइदुन हार्दीना हंगी पैसादि क्याम चंगनी हाइदुन हंगी पैसा अदु अइना लोइना पीख्रबनी हाइदुना गीतुन हाइरे वहाइ रुता मतमदा नंगसे यामना फतबा मी मालुबनी अदुबु नंगसे खरदि फरमले हाइदुना हार्दीना हाइरे पीसीओ दुदा सुखीगी फोन लाई हाइदुना सुखीसु मफम अदुर चेंसलाई सुखीनदी जसीनी हाइदुना खलुबनी अदुबु तौरक्लिबा फोन अदुदी बलिगी ओइदुना लेरमी बलिना हारे नंग वीजा लौबदा फेल ओइरे हाइबसी मफम मसिदसु लोइना खंगनदुना लेरमे पाउ असि याम थुना यौरखी मरम अदुना नंगी फेल ओइबे पाउ रुताबा मतमदा जसी मथंदा सुसाइड तौदुना सिजखरे हाइदुना हारे वाइ रुताबदगी सुखीसु मंगदुना थोलै अदुगा मफम अदुर लेरिबा केरोसिन गी स्टोव अदु पारदुना केरोसिन स्टोव अदुर यावरिबा केरोसिन सिंग अदु मसादा हाइजनजरदुना मथंदा मै थासखी हार्दीनदी फी अमा तौरगा कन्नबा होनजबनी अदुबु कन्बा ngamkhide सुखीगी अरोइबा वाइ असिदी आई वीजा फंगले जसीगी मनाक्ता चले हाइदुना बबाल तंबियु हाइदुना हारे असुम तौदुना सुखी मफम अदुर सीखी सुखीना सिबगी संस्कार तौबु नुमित अदुदा हार्दीना हारे ब्रिटिश सिंगना इंडियादा लोइलम संदोकपा लापा मतमदा मकोय असि हिंदी खंगी खंगदि हाइदुना अखोइना टेस्ट तौखिदे अदुबु मखोइगी लंगदा चक्के हाइतारगदी टेस्ट तौदबा याद्रिबसे करिगिनो हाइदुना महाक यामना साउखी करिगुबा मनु अमसुंग गुदु अदुसु
सुखीदौना सुसाइड तौ तारगदी कमाई तौगनी हादुना महाग यामना पाखतखि मरम अदुना नखोइबु डंकी रोड पुगनी हादुना हार्डीना हारे मखोइ खुदिमक डंकी रोड चनबैदमुक्ता सेम साबा हौरखि मखोइगे चमिनरिबा असि गुदुने मनुने हार्डीने सिदा नतना पंपी चमेली अमसुंग महाकी मनाउनुपा गुलाबसु याउदुना चलिबनी डंकी गे एजेंट अदुना हारक्लिबसि महाकी थबक असिदि मखोइबु पाकिस्तान ताना थिनबा असिनि मखा ताबदि अतोपा एजेंट अमना मुक पाइदुरिबनी अनिसुबे एजेंट अदुना नखोइबु ट्रकता हापचलदुना अफगानिस्तान बॉर्डर अमु लांथोक्तुरिबनी इरानदगी ट्रेन तोंगलदुना नखोइ टर्की चटकतुरिबनी मदुइ मतुंगदा जहाज तोंगदुना समुद्र लांदुना इंग्लैंड चतुरिबनी हाइदुना हारे गुदुनदी फागी ओइना चिना यावगदरा कोइसु चिना दु योक्सलमसे हाइदुना हारे अदुबु हार्डीना मासी वाथिंगालिबनी तासनरुन हाइदुना मखोइ पुन्ना मुलाई असुम तौदुना चमेलीना इंडिया की लेबाक अदुबु महाकी करिगुंबा कौता अमदा हापचलदुना पुदुना लंदन तमना चटनबैदमक्ता मखोइ सेम साबा हौकी असुम तौदुना मखोइ बोट तोंदुना मखोइ खोंचेल अदु हौरखि मतौ असुमना ये एक्सप्लेनेशन असि पार्ट 1 असि मतांग असि लोसिनजगे पार्ट 2 की एक्सप्लेनेशन अमु याम थुना पुनब होनजरके वीडियो तकाय तकाय खादौ फिरिसि मयामना वारो बिरोय कॉपीराइट लाकनी हाइबगी अकीबसु लैजरिबनी मयामना कमेंट पीबा मतमदा कंस्ट्रक्टिव क्रिटिसिज्म मयाम पीबिरई याम फै सेमदोनबगी मसाकसु ओइरिबनी मयाम लेप्तुना सपोर्ट तौबियु सब्सक्राइब तौबियु शेयर तौबियु कमेंट पीबियु थागतचरी।